So, what happened, Tom? Was it your... ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯇꯝ ꯃꯥꯡꯗꯕ ꯈꯨꯗꯣꯡꯆꯥꯔꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯍꯥꯎꯔꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯂꯩꯈꯤꯒꯅꯤ? ꯇꯣꯉꯥꯜ ꯇꯣꯉꯥꯜꯕ ꯃꯃꯤꯡ ꯂꯩꯔꯕ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯗꯣꯝꯒꯤꯗꯃꯛ ꯂꯤꯕꯥꯛ ꯁꯔꯚꯤꯁꯦꯁꯅ ꯐꯥꯁꯠ ꯐꯨꯗ ꯑꯥꯏꯇꯦꯝꯁ, ꯀꯦꯛ ꯑꯃꯁꯨꯡ ꯒꯤꯐꯠ ꯍꯦꯝꯄꯔ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯊꯧꯕꯥꯜ, ꯌꯥꯏꯔꯤꯄꯣꯛ, ꯋꯥꯡꯖꯤꯡ, ꯍꯩꯔꯣꯛ, ꯇꯦꯟꯊꯥ, ꯈꯣꯡꯖꯣꯝ, ꯀꯛꯆꯤꯡ, ꯂꯤꯂꯣꯡ, ꯑꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯗꯦꯂꯤꯚꯔꯤ ꯆꯠꯆꯔꯤ꯫ ꯌꯥꯝꯅ ꯀꯟꯚꯤꯅꯤꯌꯦꯟꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯤꯕꯥꯛ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯂꯤꯕꯥꯛ ꯁꯔꯚꯤꯁꯦꯁꯀꯤ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯆꯪꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯥꯏꯇꯦꯝꯁꯤꯡ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫ ꯂꯤꯕꯥꯛ ꯁꯔꯚꯤꯁꯦꯁ, ꯑꯦꯠ ꯌꯣꯔ ꯗꯣꯔꯁ꯭ꯇꯦꯞ꯫